मैम नंपो तराम नौचब लोइना नाई कोंगलोना खुलमजरी मैम हाउजिक अकोइगी हाउदोंग अमा उथोक्चरे असिगे हाउदोंगे जामना खिंगी अदुगा पिक्चर बसु जामना अकोइगी मसाजे खिंग लाउबा अदु माउदोंनी यो हाउदोंग बाय बाय ताउ ओए हाउदोंगे नंग कीरे थातरो हेक्ता हाइचा हेक्ता हायु अनीरे थोंगना हायु अमला थोंगना हायु ओए ताइंदे बिरो मैम नो खुलमजरी जय हाय करीगिनो ना नंग गोट की होनरीसना करीगी नंग उदे कीरे करीगिनो नंग ना की को ना तौइदो माना ना मम्यून के दंग 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 बोले मिनु ला 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 नो ना नी नो isay sakpa kanaroy isay sakpa ido timing laybani matam laybani amu yabamu natiga chitara kwa puyeri mana chingi kanogi ma tak tat mai nganyan bo kaino to bo bat toroge nang orage no binodini 다도네 aduara binodini chalo da 민우 मैम लाइव तो चंगबिरो है इसे तक 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 सिंगसीदब यादे गुना पृथ्वी की मीसिंग वो है ना मालेंदा लेयो मीसिंग वो है नुसीदब जानीदा अदरा बादा नुसीदब जानीदा एकदम हांगद गंगिनी को एबी गंगदे अदा यूट्यूब गंगदे हांगद गंगिनी मी जिंदब जानीदा बादा नम हुतरी खावाइदो अरे मने इस मसाजिगा थुसरइजिगा ना तो सारीगा मा वीडियो सेमदे मीगी गरा थांगत अमा गरा तो सेम ngang gura hitagum tau wairangnewa adunane de koigi lamdam siga jengrasu ayade akoi africa guma congo guma mafamda akoigi nigeria akoigi america gumba adoidi kai mafamdo adu jengadine masak khana da dum pithibida dum ai sakche dum tiya tina mi kana kai masak manaba machin manau ma manaba sak manaba itari yum jengi dori na sakche jada jadan tawin अरे कनो की नान की जापान की उकी माचू ए ओय अदुवार कने जापान की लोन खंगा बने मोज अंद तबक तोरा लिबला गनी थादा उकी माचू ओय गिनी ने मोय सा कनो सर्टिफिकेट मोय की लोन की सर्टिफिकेट तो अदु बंगता गनी नंग जापान तबक तो यारे कना जापान ने मिरम ओय नंग ना गाई नंग मोय सोंद चटपकी नंग बरा नुंगला कई मतौ तारो मोय लोय पुथोक तोयबा ताउ तब नंग लाख अमा लिसिंग मरफु चंगयाबा जापान सरकार ना अनाते लिसिंग यांगई इंडिया गवर्नमेंट ना लाख अमा लिसिंग मुंद्रा आमना ईशान पुथोक तोयबा किंतु अदुना लोरे कानद्रा तोयदी Say Japan sending time the nang later la cái đi bằng bữa cái đúng giờ rồi ai đi ra ta sao lắc rồi mua cái cái nó mai đây nè samadrum itat manakta lai ba cái nó mai đây nè cái nó mai bani nè lighthouse oi lighthouse ta tabak to was you maru bangyai ni madan da lai udo ni na nang ngatu na cha lai
इस ꯀꯔꯤꯅꯣꯅꯦ ꯆꯍꯤ ꯑꯍꯨꯝ ꯃꯔꯤꯒꯤ ꯀꯟꯇꯦꯛꯇꯣ ꯏꯟꯅꯔ ꯆꯠꯇꯣꯔꯤꯃꯤꯗꯅ ꯆꯍꯤ ꯑꯍꯨꯝ ꯃꯔꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯏ ꯃꯆꯥꯗꯣ ꯁꯦꯟ ꯊꯨꯝꯗꯣ ꯂꯩꯖꯍꯧꯔꯗꯤ ꯐꯩꯗꯅ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯄꯥꯝꯖꯗꯦ ꯅꯪꯒꯤ ꯖꯥꯝ 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 ꯑꯩ ꯄꯥꯝꯖꯗꯦ ꯑꯩ ꯑꯃ ꯀꯩꯅꯣ ꯈꯨꯗꯣꯡ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯍꯥꯏꯗꯤ ꯋꯥꯅ ꯂꯦꯜꯂꯁꯨ ꯅꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯉꯤꯗꯅ ꯄꯥꯝꯖꯗꯦ ꯑꯗꯨꯒꯤꯅꯤꯗ ꯖꯣꯝ 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 ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯅꯠꯇꯂꯦ ꯃꯄꯥꯟ ꯂꯝꯗꯁꯨ ꯊꯣꯛꯅꯤꯡꯉꯤꯅꯦ ꯑꯩꯁꯨ ꯆꯠꯂꯣꯍꯦ ꯍꯩꯇꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯌꯥꯔꯤꯌꯦ ꯅꯪ ꯖꯄꯥꯟ ꯃꯤ ꯗꯃꯥꯗ ꯆꯠꯅꯔꯤꯑꯕ ꯃꯣꯏ ꯂꯣꯟꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩ ꯇꯥꯔꯗꯤꯀꯣ ꯃꯣꯏ ꯀꯩ C1 C2 ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩ ꯇꯥꯔꯗꯤ ꯆꯠꯄ ꯌꯥꯔꯦ ꯖꯄꯥꯟꯗ ꯆꯠꯂꯣ ꯑꯣꯀꯤꯃꯥꯁꯨ 이키마수 이기마수 이키마수 ꯙꯨꯠ ꯑꯩ ꯆꯠꯅꯤꯡꯉꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯕ ꯆꯕꯤ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯍꯩꯇꯦ ꯀꯣꯀꯤꯃꯥꯁꯨ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏ ꯍꯥꯏꯕꯅꯤ ꯀꯧꯊꯣꯛꯈ꯭ꯔꯦ ꯑꯩ ꯉꯔꯥꯡꯗꯁꯨ ꯑꯩ ꯏꯔ ꯇꯝꯁꯤꯔ ꯍꯥꯏꯅꯤ ꯈꯟꯕꯅꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯟꯇꯦꯟꯁꯇꯣ ꯐꯅꯌꯥꯝ ꯍꯩꯔꯗꯤ ꯄꯣꯠꯇꯣ ꯈꯪꯉꯤꯗꯅ ꯇꯥꯅꯤꯡꯗꯦ ꯆꯥꯛ ꯆꯥꯔꯕ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯁꯤꯁꯦ ꯄꯨꯔꯛꯎ ꯑꯗꯨꯗꯣ ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯍꯩꯔꯗꯤ ꯄꯣꯠꯇꯣ ꯂꯣꯟꯗ ꯈꯪꯉꯗꯤ ꯑꯗꯨꯅ ꯍꯥꯏꯔꯅꯦ ꯑꯣꯀꯤꯃꯥꯁꯨ 이키마수 ꯍꯥꯏꯅ ꯀꯤꯀꯤꯃꯥꯁꯨ ꯍꯥꯏꯁꯦ ꯏꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯩꯁ ꯍꯣꯏ ꯍꯣꯏ ꯈꯪꯉꯤꯔ ꯑ ꯈꯪꯗ꯭ꯔꯤꯔꯥ ꯅꯔꯣꯟ ꯄꯥꯎꯗꯨꯔꯣ ꯀꯤꯀꯤꯃꯥꯁꯨ ꯍꯥꯏꯗꯠ ꯀꯤꯀꯤꯃꯥꯁꯨ ꯍꯥꯏꯁꯦ ꯏꯕꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯅꯔꯣꯟ ꯏꯔꯣꯟ ꯊꯥꯏ ꯃꯥꯏꯌꯦꯅ ꯇꯧꯔꯨꯒꯦꯔꯣ ꯍꯥ ꯍꯣꯏ ꯀꯩꯅꯣꯗ ꯅꯪ ꯒꯨꯍꯥꯇꯤꯗ ꯇꯃꯝ ꯂꯩ ꯍꯥꯏꯔꯦ ꯖꯄꯥꯟꯒꯤ ꯍꯧꯖꯤꯛꯀꯤ ꯂꯣꯟꯁꯦ ꯍꯦꯛ ꯈꯪꯉꯕꯗꯥꯏ ꯇꯧꯇꯕꯨ ꯅꯪ ꯊꯕꯛꯇꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯥꯗ ꯆꯠꯂꯒ ꯁꯟ ꯁꯦꯜꯂꯨꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯤꯡꯒꯣꯜ ꯀꯣꯏꯔꯨꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯂꯩꯗꯅ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯊꯦꯡꯒꯨ ꯈꯨꯜꯂꯨꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯉꯥ ꯊꯅꯝꯕꯗꯣ ꯏꯊꯟꯅ ꯊꯅꯝꯕꯗꯣ ꯑꯗꯨ ꯈꯨꯜꯂꯨꯕ ꯌꯥꯏ ꯍꯥꯏꯕ ꯉꯝꯗꯦ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯔꯦ ꯑꯗꯨꯅ ꯑꯗꯨ ꯀꯨꯅꯤꯡꯕꯗꯨ ꯀꯨꯟꯖꯁꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄꯁꯦ ꯍꯩꯅꯕꯁꯦ ꯂꯩꯈ꯭ꯔꯕ ꯃꯣꯏ ꯀꯣꯀꯨꯃꯥꯁꯨ ꯏꯀꯤꯃꯥꯁꯨ ꯂꯣꯏꯅꯃꯛ ꯄꯣꯠꯇꯨ ꯈꯪꯉꯗꯤ ꯄꯣꯠꯇꯨ ꯌꯥꯔꯦꯗꯅ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯃꯪꯂꯪꯗꯕꯨ ꯈꯜꯂꯨ ꯆꯠꯈꯤꯕ ꯅꯣꯏ ꯈꯔꯅꯤ ꯂꯩꯍꯧꯕꯗ ꯀꯩꯒꯤ ꯍꯥꯏꯒꯦ ꯌꯨꯝꯗ ꯏꯅꯤ ꯅꯨꯡꯉꯥꯏ ꯂꯩꯍꯧ ꯑꯩ ꯊꯥꯗ ꯂꯥꯛ ꯑꯃꯃꯝ ꯊꯥꯕꯤꯔꯛꯀꯦ ꯅꯪꯒꯤ ꯂꯥꯛꯀꯗꯣ ꯄꯥꯝꯖꯗꯦ ꯂꯥꯛꯇꯣ ꯄꯥꯏꯗꯣꯏꯅꯦ ꯄꯥꯏ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯖꯔꯁꯨ ꯐꯔꯦ ꯃꯔꯣꯟꯁꯨ ꯑꯗꯩꯗꯤ ꯅꯪꯁꯨ ꯄꯨꯕꯤꯅꯤ ꯑꯥꯗ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯄꯥꯝꯖꯗꯦ ꯄꯥꯝꯖꯗꯦ ꯀꯩꯅꯣ ꯇꯧꯕ ꯁꯤꯗ ꯈꯔ ꯀꯩꯅꯣ ꯍꯥꯏꯗꯅ ꯆꯤꯡ ꯑꯃꯒ ꯂꯩꯕꯗꯣ ꯄꯨꯇꯨꯟꯅꯇ ꯂꯩꯕ ꯆꯤꯡꯗꯣ ꯑꯗꯨꯒꯗꯨ ꯀꯣꯏꯕ ꯄꯨꯕꯤꯅꯤ ꯑꯗꯩꯗꯤ ꯃꯊꯛꯇꯒ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯑꯥꯔꯀꯣꯏꯗꯤ ꯌꯥꯝ ꯇꯣꯏ ꯇꯧꯒꯜꯂꯦ ꯍꯥꯏꯔꯤ ꯁꯤꯒ ꯈꯇꯪ ꯐꯪꯕꯁꯤꯅ ꯆꯥꯖꯔꯦ ꯅꯪꯒꯤ ꯂꯥꯛ ꯂꯥꯛ ꯀꯔꯣꯔ ꯀꯔꯣꯔꯒꯗꯣ ꯄꯥꯝꯖꯗꯦ ꯍꯣꯏ ꯀꯨꯏ ꯆꯍꯤ ꯑꯅꯤꯃꯨꯛ ꯇꯧꯔꯗꯤ ꯂꯥꯛ 4 ꯌꯧꯋꯦ ꯍꯥꯏꯔꯤ ꯑꯗꯣ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ ꯅꯪ ꯅꯊꯟꯗ ꯆꯠꯂꯨ ꯀꯔꯤꯅꯣꯅꯦ ꯑꯩ ꯆꯠꯇꯣꯔꯤꯅꯤ ꯑꯩ ꯖꯄꯥꯟꯗ ꯆꯠꯇ꯭ꯔꯣꯕꯅꯤ ꯑꯩ ꯖꯄꯥꯟꯗꯅꯦ ꯑꯩ ꯖꯄꯥꯟꯗ ꯂꯩꯔꯨꯗꯣꯏꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅꯦ ꯖꯄꯥꯟ ꯂꯣꯏ ꯑꯣꯜꯍꯜꯂꯒ ꯁꯤꯅꯤ ꯑꯩ ꯁꯣꯝꯗ ꯆꯠꯂꯒꯅꯦ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯂꯝꯗꯕꯨꯗꯤ ꯂꯥꯛꯀꯅꯤꯅꯦ ꯑꯗꯨ ꯑꯥꯗ ꯆꯠꯂꯒ ꯄꯣꯠꯇꯣ ꯑꯩ ꯅꯪ ꯑꯥꯗꯅ ꯄꯨꯅꯤꯡꯉꯤꯕ ꯑꯉꯥꯡꯁꯦ ꯄꯨꯅꯤꯡꯉꯤꯕ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯎꯝ ꯑꯌꯨꯛꯁꯤꯗꯅꯦ ꯑꯦꯁ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯂꯩꯇꯕꯅꯤꯗ ꯋꯥ ꯀꯟꯅ ꯋꯥ ꯇꯥꯟꯅꯕ ꯍꯥꯏꯗꯣ ꯑꯐꯕ ꯍꯥꯏꯗꯣ ꯑꯌꯨꯛꯇ ꯇꯥꯟꯅꯅꯕꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣꯅꯦ ꯃꯤ ꯑꯁꯤꯒ ꯅꯪ ꯀꯩꯅꯣ ꯇꯧ ꯑꯗꯨ ꯑꯋꯥꯕ ꯊꯕꯛꯇꯤ ꯅꯠꯇꯦꯅ ꯂꯣꯟꯗꯣ ꯃꯣꯏ ꯂꯣꯟꯗꯣ ꯈꯤꯇꯪ ꯔꯦꯁꯄꯦꯛ ꯂꯩꯕꯅꯤꯅ ꯄꯣꯠ ꯄꯤꯕ ꯃꯇꯝꯗ ꯈꯨꯠ ꯑꯅꯤ ꯇꯧꯔ ꯄꯤ ꯇꯥꯏ ꯑꯗꯩꯗꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅ ꯆꯪ ꯇꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯤ ꯃꯌꯨꯝꯗ ꯆꯪꯉꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯎꯞꯀꯁꯦ ꯊꯝꯗꯅ ꯈꯣꯠꯇꯅ ꯑꯗꯩꯗꯤ ꯈꯨꯠꯀꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯛꯇꯤꯡꯒ ꯇꯧꯔꯒ ꯆꯪꯗꯣꯔꯤꯃꯤꯗꯅ ꯃꯣꯏ ꯔꯦꯁꯄꯦꯛ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯖꯥꯠꯅꯤꯗ ꯑꯗꯩꯗꯤ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏ ꯀꯩꯅꯣꯗꯒ ꯕꯁꯇꯒ ꯆꯠꯄ ꯂꯩꯇ꯭ꯔꯅꯦ ꯃꯣꯏ ꯂꯥꯡꯕ ꯌꯥꯗꯦ ꯑꯩꯗꯤ ꯃꯅꯨꯡꯗ ꯐꯣꯟ ꯇꯧꯕ ꯌꯥꯗꯦ ꯀꯨꯝꯊꯔꯒ ꯇꯧ ꯇꯥꯕ ꯃꯤꯉꯣꯟꯗ ꯃꯣꯏ ꯁꯥꯟꯇꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯁ ꯁꯥꯟꯇꯤꯗ ꯋꯥ ꯉꯥꯡꯕꯒꯁꯤ ꯂꯤꯛꯅ 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 ꯉꯥꯡꯉꯅꯤ ꯕ꯭ꯔꯦꯟ ꯐꯔꯤꯗꯣ ꯏꯕꯦꯝꯃꯣ ꯂꯤꯛꯅ 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 ꯏꯪꯒꯤꯠꯇ ꯈꯪ ꯇꯥꯕ ꯏꯪꯒꯤꯠꯇ ꯏꯪꯒꯤꯠꯇ ꯃꯤ ꯑꯃꯅ ꯅꯣꯡꯃꯗ 4000 ꯋꯥꯔꯗꯀꯤ ꯃꯊꯛꯇ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯗꯣ ꯐꯪꯁꯟ ꯑꯣꯏꯕ ꯋꯥꯠꯂꯤ ꯍꯥꯏꯌꯦꯕ ꯈꯪꯉꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯂꯤꯛꯅ ꯂꯤꯛꯅ ꯉꯥꯡꯉꯦ ꯑꯗꯨꯅꯅꯤ ꯃꯀꯣꯛꯇ ꯐꯩꯗꯣ ꯅꯪ ꯇꯦꯛꯅꯣꯂꯣꯖꯤꯗ ꯍꯦꯛꯇ ꯄꯨꯔ ꯅꯪ ꯅꯝꯕꯔ 1 ꯇꯥꯔꯤ ꯅꯪ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯔꯝꯗ ꯈꯪ ꯇꯥꯔꯅ ꯑꯥꯗ ꯆꯠꯂꯒꯅ ꯈꯪꯉꯕ ꯊꯕꯛꯁꯤ ꯌꯥꯝ ꯆꯥꯎꯅ ꯐꯪꯕꯖꯥꯠꯅꯤꯗ ꯑꯩꯗꯤ ꯆꯠꯅꯤꯡꯉꯦꯕꯣ ꯑꯁꯦꯡꯕꯅꯤꯕꯣ ꯑꯩ ꯆꯠꯂꯒꯅꯦ ꯑꯥꯗꯅꯦ ꯀꯩꯅꯣꯗ ꯖꯄꯥꯟꯗꯒ ꯂꯩ ꯈꯣꯠꯇꯅ ꯑꯗꯩꯗꯤ ꯑꯩ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯃꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯉꯥꯒꯗꯣ ꯍꯥꯎꯏ ꯑꯩꯗꯤ ꯃꯣꯏ ꯍꯥꯏꯅꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯉꯥ ꯃꯗꯩ ꯁꯤ ꯐꯨꯗ ꯀꯔꯤ ꯀꯔꯥꯗꯣ ꯑꯩ ꯆꯥꯅꯤꯡꯉꯦꯕ ꯑꯩ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯆꯥꯅꯤꯡꯉꯤ ꯂꯣꯏꯔꯦ ꯆꯥꯅꯤꯡꯉꯤ ꯆꯠꯂꯣꯍꯦ ꯅꯪ ꯉꯥ ꯆꯥ ꯐꯪꯗ꯭ꯔꯥ ꯅꯪ ꯉꯥ ꯆꯥ ꯐꯪꯗ꯭ꯔꯕꯕ ꯁꯃꯨꯗ꯭ꯔꯒꯤ ꯉꯥ ꯆꯥꯅꯤꯡꯉꯤꯗꯣ ꯃꯥꯁꯨ ꯀꯤ ꯃꯥꯁꯨ ꯑꯩꯅ ꯇꯧ ꯇꯩꯗꯅ ꯁꯃꯨꯗ꯭ꯔꯒꯤ ꯉꯥ ꯍꯥꯏꯗꯣ ꯊꯨꯝꯖꯥꯛꯄꯤꯅꯤ ꯊꯨꯝꯖꯥꯛꯄꯤ ꯊꯨꯝꯖꯥꯛꯄꯤ ꯑꯣꯏꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯩ ꯁꯤꯒꯤ ꯂꯝꯁꯤꯒ ꯌꯥꯝ ꯀꯨꯏꯅ ꯂꯩꯃꯟꯈꯔꯦ ꯕꯣꯔꯤꯡ ꯆꯨꯏꯑꯕ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯩꯅꯤꯡꯉꯤꯗꯅ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯅꯤꯅꯦ ꯃꯄꯥꯟꯗ ꯇꯧꯅꯤꯡꯉꯦꯕ ꯃꯌꯥꯝꯗꯤ ꯀꯔꯤ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯍꯧꯖꯤꯛ ꯖꯄꯥꯟ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯃꯌꯥꯝꯁꯦ ꯂꯩꯅꯔꯝꯒꯅꯤ ꯑꯩꯁꯨ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯖꯄꯥꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯂꯦꯟꯒꯨꯝꯕ ꯁꯤꯡꯒꯥꯄꯨꯔꯒꯨꯝꯕ ꯖꯔꯃꯟꯒꯨꯝꯕ ꯁꯣꯝꯗ ꯆꯠꯂꯒ ꯂꯩꯕ ꯑꯗꯨꯅꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯐꯝꯗ ꯂꯩꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯕ ꯃꯣꯏ ꯐꯣꯔꯦꯟꯅꯔꯒ ꯇꯧꯔꯤꯁꯤꯗꯤ ꯊꯥ 3 ꯁꯨꯔꯒ ꯊꯥ 3 ꯀꯣꯏꯕ ꯆꯠꯂꯤꯁꯤꯗꯤ ꯈꯪꯉꯕ ꯑꯁꯤꯒ ꯃꯌꯥꯝ ꯄꯦꯔꯨꯒꯤꯒ ꯂꯥꯛꯄ ꯌꯥꯎꯏ ꯏꯖꯤꯞ ꯁꯣꯝꯒꯤ ꯂꯥꯛꯄ ꯌꯥꯎꯏ ꯁꯤꯒ ꯐꯣꯔꯦꯟꯅꯔ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯏꯗꯨꯗꯤ ꯃꯤ ꯍꯥꯏꯔ ꯐꯥꯒꯤ ꯇꯥꯔꯦ ꯃꯣꯏ ꯒ꯭ꯔꯨꯞ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯀꯣꯏꯕ ꯂꯥꯛꯏꯗꯣ ꯎꯗ꯭ꯔꯣ ꯃꯤ ꯑꯗꯣ ꯁꯦꯟ ꯄꯥꯏꯕꯅꯒ ꯅꯠꯇꯦ ꯁꯤ ꯅꯪ ꯃꯣꯏꯒꯤꯗꯤ ꯅꯪ ꯈꯪꯗꯕ ꯃꯐꯝꯗꯣ ꯆꯠꯂꯦꯕ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗ ꯉꯥꯏꯔꯦ ꯆꯠꯇ꯭ꯔꯤꯁꯦ ꯆꯠꯅꯕ ꯍꯣꯠꯅꯁꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯆꯠꯂꯨꯁꯦ ꯍꯥꯏꯔꯣ ꯑꯩ ꯆꯠꯂꯣꯏꯌꯦ ꯅꯪ ꯅꯊꯟ ꯆꯠꯂꯨꯆꯣ ꯆꯥꯛ ꯀꯔꯤ ꯆꯥꯔꯁꯤ ꯆꯥꯛ ꯆꯥꯔꯁꯤ ꯑꯁꯦꯡꯕꯅ ꯑꯗꯨꯁꯤꯒꯅꯦ ꯃꯣꯏꯅ ꯍꯅꯨꯕꯤꯅꯗ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯀꯣꯏꯕ ꯀꯔꯤ ꯐꯣꯔꯦꯟꯅꯔ ꯍꯅꯨꯕꯤ ꯃꯣꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯁꯦ ꯄꯦꯔꯨ ꯁꯣꯝꯒꯤꯔ ꯅꯠꯇ꯭ꯔꯒ ꯔꯥꯁꯤꯌꯥ ꯁꯣꯝꯒꯤꯔ ꯀꯗꯥꯏꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏꯗꯣ ꯁꯨꯝ ꯋꯥꯡꯕꯗ ꯃꯅꯥꯛꯇ ꯆꯪꯒꯗꯤ ꯅꯦꯝꯒꯗꯤ ꯃꯣꯏꯗꯣ ꯏꯪꯂꯤꯁꯀꯗꯤꯗꯣ ꯑꯃꯨꯛ ꯉꯥꯡꯗꯦ ꯑꯇꯣꯞꯄ ꯂꯣꯟꯗꯣ ꯀꯩꯅꯣ ꯐ꯭ꯔꯦꯟꯁ ꯃꯔꯣꯜꯂ ꯀꯩꯅꯣ ꯄꯦꯔꯨ ꯃꯔꯣꯜ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯃꯑꯣꯡ ꯑꯃꯗ ꯂꯣꯜꯂꯦꯕ ꯃꯣꯏ ꯂꯣꯟꯗꯣ ꯈꯪꯗꯦ ꯏꯪꯂꯤꯁ ꯑꯣꯏꯔꯗꯤ ꯃꯥꯏꯔꯛꯐꯝ ꯈꯪꯒꯗꯕꯅꯦꯕ ꯃꯤ ꯑꯅꯤ ꯑꯅꯤꯒ ꯅꯠꯇꯦꯉꯣ ꯆꯨꯝꯅ ꯊꯤꯕ ꯌꯥꯝꯕ ꯅꯠꯇꯦ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯑꯦꯛꯗꯝ ꯂꯥꯛꯄꯤꯅꯤ ꯑꯦꯛꯗꯝ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯥꯛꯁꯤꯜꯂꯦ ꯃꯣꯏ ꯆꯥꯕꯗꯒꯅꯦ ꯄꯨꯂꯞꯀ ꯆꯪꯉꯒ ꯆꯥꯏ ꯈꯪꯉꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯄꯨꯂꯞ ꯆꯪꯉ ꯃꯣꯏ ꯆꯥꯏ ꯈꯜꯂꯝꯒꯅꯤ ꯏꯁ ꯁꯤꯗꯤ ꯐꯖꯅ ꯆꯥꯎꯈꯠꯇꯦꯍꯦ ꯀꯥꯏ ꯍꯥ ꯏꯕꯦꯝꯃ ꯁꯤꯒꯗꯤ ꯈꯔ ꯎꯕꯩ ꯃꯤ ꯆꯥꯎꯈꯠꯇꯕ ꯃꯐꯝ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯁꯤꯗꯤ ꯌꯥꯝ ꯐꯔꯕ ꯋꯥꯅꯤ ꯍꯣꯏ ꯊꯥꯏꯅ ꯃꯦꯇ꯭ꯔꯣ ꯁꯤꯇꯤ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯇꯣꯉꯥꯟꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏ ꯐꯥꯏ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯇꯣꯉꯥꯟꯕꯅꯤ ꯑꯁꯤꯁꯤꯅ ꯅꯪ ꯍꯋꯥ ꯅꯨꯡꯁꯤꯠ ꯍꯥꯏꯔꯦ ꯐꯔꯦ
Jala sigang mo sa kapawag ng karay inalaw kalao yan minta ti fay mo 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 mi mo po to na te mi di jing ni do mi ne cha de ni jing lai lagi ne cha de jing lai hay đi kamay tàu đi ba oi a manung cha cha na nang kam ba ja ba lai kang ta du na bu mo junta da ma phong na ne cha do jing lai ne ba nang mi jing nang na sak to jing lak to ro ôi hotel mi ne cha mi adu moi ma sa ki thu na ba loi pu lai ôi hotel đồ xoay gì hotel gì u da ngo is cái gì hotel từ cái khả năng mình cho đi cái mi ja ko ta ba le ba ki am lai India de ja ko to hay đi ba siêu cái hotel ba sai ting yan ja ra ga nang a je ngang mo da nung ai te mi am lo san je na